Nungsinarba iche isalsing Allah Rabbul Izzatna ngasi aikoibu dunyada thabirakliba asi kari maramgino amadi aikoigi thawaising ada leirambadagi mafam asida Allah na thabirakliba asi masi karigumba maksad ama leibadagini hairiba adudi karino aikoi asi Allah gi ibadat tawningai gi gidamakta Allah na aikoibu mafam sida thabirakpani Allah na aikoibu tharakpa matamda aikoi na hairudana nirudana Allah aikoi da masing thingamdana niyamat kaya pinaraga aikoi bu thabirakli ngasi Allah na pirakliba aikoi gi mit asigi matik magun mamit tangba mi da hangu aikoi gi khong asigi matik magun ngasi makhong yaudadana chatpa ngamdadana leiriba mi sing asida hangbiyu aikoi gi khut jo Allah na aikoi da hairuba niruba naidana pirakliba asigi matik magun makhut yaudaba mi da hangabade aikoi khangani nungsi jarbe iche isal sing Allah Rabbul Izzatna aikoi da awatpa ama phau leitana ngasi sembiraga dunya asida thabirakle aduga ngasi aikoi sidagi hallaba matungdasu aikoi gi damakta loiba nairoidaba punsi duda pinagane na hairiba adugi pot adu ngasi aikoi na dunya da leiringai da tanjal haudaba taragadi aikoi gi leifam onna tainaba mafam da oikibasu yai nungsiraba khawatin sing Allah Rabbul Izzatna aikoi da pinabirakliba punsi asi yamna tinba punsi ni hairiba punsi matik asigi sida ikoina tanjal hauba walam sing adu khaktamak aikoi hayeng Allah gi manakta kanarugani ngasi mamang da ikoina haikre Allah na aikoi bu thabirakliba asi mahaki ibadat tawningai gini haina adu aikoi Allah gi ibadat karamna tawgani Allah gi ibadat karamna tawgani haiba asigi damakta Allah na aikoi gi nungsiraba Rasul sallallahu alaihi wasallam thabirakle hairiba Rasul aduna aikoi da takpiramle aikoi Allah gi ibadat karamna tawgadabano haiba adu aikoi na nungsiraba Rasul sallallahu alaihi wasallam gi matung inna 100% mahaki mapunsi lenbagi tarikada aikoi na lenba tarabadi aikoi mapung phana Allah gi ibadat tauba aduda changani nungsiraba khawatin sing nungsiraba Rasul sallallahu alaihi wasallam asi Allah na dunya da thage na khanbadagi Allah na dunya asi semkhibani hairiba ummat asida pokningai gi damakta nabi singna foba Allah da dua tauram libani adubu ngasi aikoi na khoidi khwaidagi laibak phaba ummat ki manungda chalhan bire hairaga aikoi na hairuba niruba naidana Allah na aikoi bu hairiba Rasul sallallahu alaihi wasallam gi ummat ta aikoi bu pokhan bire masi aikoi gi damakta khwaidagi hena laibak phabani aikoi na karigumba isagi matik magul masak khanghaudaba tarabadi hayeng Rasulullah sallallahu alaihi wasallam gi mamangda aikoi karamna leplugani mahak nadi ummat aikoi gi damakta mapunsi chuppa wana lelammi adubu ngasi aikoina mahaki matung ilamdana hankhiba tarabadi aikoi nungsiraba Rasul da aikoi gi maithong asi karamna uhallugani amade aikoi Allah gi mamangda karamna leplugani ama khawatin Allah Rabbul Izzatna aikoi gi nungsiraba Rasul sallallahu alaihi wasallam asi dunya da thabirakpa matamda dunya gi matamduda leiriba mahol asi adukki matik phattaba matam haibadi masana masabu amadi machabu hingna phumjanba matam amadi amana amagi watana daba matam adugum labat tamthiraba matam duda Allah na aikoi gi nungsiraba Rasul sallallahu alaihi wasallam masi thabirakpani hairiba aikoi gi nungsiraba Rasul sina
ummat ki damakta adukki matik awaba kaya khanglammi mahakna iman gi amadi islam gi dawat tawbu matamda Hazrat Abu Bakar ahan bada iman purakhi amadi mahakna iman puraklaba matungda mahakna amukami atopasingda Allah gi din gi iman gi dawat asi piba matamda mahakpun nungsiduna leiramba mahaki machin manausing amadi mahaki mari mata khudingmak ado magi khilaf oikhraga onjal laga mangonda atukki matik phubiki kayam yamna phuki bage haiba matamda mahak asi wan thaki adubu mahakna gyan tarakpa matamda mahaki mama hangakte mahaki nupi hangakte mahaki kanagumba mari mata ama phawba hangde ahan ba gyan tarakpa matamda Muhammad Rasulullah sallallahu alaihi wasallam karaino haina hangami kayagi matik mahaki thamoida Allah gi rasul gi nungsiba leiramgani nungsi jarba Hazrat Singh Hazrat Abu Bakar da Allah ki Rasul na koi sana lupa piru balaite Hazrat Abu Bakar da Allah ki Rasul na dunyawi oi bakari gum mating ama foba pangu balaite adubu Allah ki din ki damakta Allah ki Rasul sallallahu alaihi wasallam na Hazrat Abu Bakar bu lambi takpire adugi matung dadi Hazrat Abu Bakar na dunya pumna maktagi nusiraba Rasul sallallahu alaihi wasallam na ihel hena nusikhiya mahakna gyan tarakpa matamda Muhammad karaino haina ahan bahangi mipum khudingmak magi marimata laktuna leiramliba khudingmak aduna saunabningba pokhi hairiba Muhammad tugi maramna oiraga ngasi mahak asi aduk thina mayamna phubiraba aduga gyan tarakpa matamda ahan bada mahaki maming laure e haiduna khara amadi saunadna handuna chakhare lihauriba imung manungi khas oiba marimata sing amadi magi mama khas oina mafamduda leiba duda hangba matamda mahakna hai Hazrat Muhammad sallallahu alaihi wasallam de karisu tawde lei haina adubu Hazrat Abu Bakar gi thamoida Rasulullah sallallahu alaihi wasallam gi nungsibasina adukki matik hendana kariyana hai ai Muhammad ki maithong udriba fawba ai chak charoi ising thaoi kariyamata tawroi haiduna leihi nungsijarba Hazrat Singh masi Allah ki Rasul sallallahu alaihi wasallam bu nungsibagi achauba khudamni karigi damakta sahabai kiram singna Allah ki Rasul bu adukki matik nungsiribano maramdi makhoina leiramliba mafam adudagi tukacharaba harkat sing adudagi Allah ki Rasul sallallahu alaihi wasallam da makhoi bu pukhat pir hairaga achumba lambi takpi bagi damakta Allah ki Rasul bu makhoina nungsi khibani nungsi jarba iche Singh nongma Hazrat Abu Bakar radhiyallahu ta'ala anhu mahak asi yumdagi thoglai chak lambagi halat sina chaningai thakningai leitabana numit nini humni dagi karimta charak tabadagi chak lambe henmandana yumdagi thogakpa matamda hairiba matam asi yamna saba matamni mi yumdagi mapan thokna daba yumda leiba matamda yumgi mapanda thoglakpa si uba matamda Hazrat Umar radhiyallahu ta'ala anhu su thogakpa urammi mabani thengnaba matamda hangnei hujikki sakhraba matam asida karaidagi thoga iburo kam tawbano hangnaba matamda Hazrat Umar radhiyallahu ta'ala anhu na hai ai asi chak lamba nangamdadna yumda leiba ngamdadna ai yumdagi thoglakibani haiba matamda Hazrat Abu Bakar radhiyallahu ta'ala anhu na su hairiba wahai dumak hai ai su chak laman badagi yumda leiba ngamdadna thoglakibani haiduna mabani asi haini adugi matungda mabani nungsiraba Rasul sallallahu alaihi wasallam gi manakta laklammi adubu aikhoi gi nungsiraba Rasul sallallahu alaihi wasallam su yumdagi thogak lamba tanja oirammi matamduda nungsiraba Rasul sallallahu alaihi wasallam na mabani ubada hanglammi e Abu Bakar e Umar nabani hujikti karaidano hujik matam sidaina hangba matamda
Mabani na khummi ya Rasulullah aikhoi ani si chak chadaba maramdagi chak lambana leiba ngamdaduna thogaklibani haiba matamda aikhoi gi rungsiraba Rasul sallallahu alaihi wasallam nasu mahaki mitludagi pirang sintharaga hai e Abu Bakar Umar aisu aigi chak lambana yumda leiba ngamhandaduna ngasi mafam sida thoallaklibani haiduna makhoi ahum thengnarami nungsizarba iche ichelsing Karigidamaktano makhoina aduk yamna aram khaurangba kaya khangkhriba asi makhoina pamba tarabadi Allah gi Rasul sallallahu alaihi wasallam na amuktang dua tauba matamda Uhud ki ching asi su sana olhan mangamba amadi pumnamak makhoina ngamba adudasu aram khaurangba kaya khangkhriba asi karigidamaktano Makhoi ahum asi punna Hazrat Abu Ayyub Ansari rahmatullah radhiyallahu anhu gi mayumda chatlammi makhoi ahum adu lakpu uba matamda Hazrat Abu Ayyub Ansari radhiyallahu anhu na Allah gi Rasul mayumda lakle haiduna adukki matik harau jarami mahakna harau manduna khurmagi charongama hi aga pura aga Allah gi Rasul amadi Hazrat Abu Bakar Hazrat Umar radhiyallahu anhum makhoi gi mamangda thammi matamduda khurma charong aduda amunba su yaurammi asangba su yaurammi Allah gi Rasul sallallahu alaihi wasallam nahai e Ayyub nahakna khurma si amun bakhakte hega amadi phagadabani nahakna asangba munsangna su yaure amunba su yaure punne hega ibasi karigino na hangba matamda mahakna harau jana hairei ya Rasulullah nahakna chaningbadu chabiyu munsangna su chabiyu amunba su chabiyu na hairamme maramdi khurma amun basina mahaw mu oi amadi munsang na basi sisina mahaw mu oi mahaw tongan tongali munsang na basi su yamna haw bani aduna amun basu chabiyu munsang na basu chabiyo na hai makhoi gi mamang da chani ngai gi adu tharam laga mahakna tuminna maninglom da thok laga haming lele aduga thong laga makhoi gi mamang da chani ngai gi puthorak pa matamda Allah gi Rasul sallallahu alaihi wasallam na puthorak li ba yanjang adudagi khajiktang khaido aga Hazrat Abu Ayyub Ansari dahai e Ayyub sigi senang puro aduga Fatima da piru chau Fatima du su numit kayani dagi kari amata chada duna leirakli bani mahangon da si pibiru chau na hai to nungsizarba khawatin sing Hazrat Fatima kanano mahak asi Allah gi Rasul sallallahu alaihi wasallam gi machanu pini Allah gi Rasul gi sata mahak sunumit kayani dagi chara helak paduna neba Allah gi Rasul na Hazrat Abu Ayyub Ansari da Fatima da su sigi sikhara piru chawin hairi bas masi pumnamak khangliba awaba khangliba amadi aram khaurangba kaya khangliba asi masi Allah gi damakta Allah gi din asi gi damaktani hairiba din asi ngasi aikhoi da yohan biraklam laga ngasi aikhoina kari amaphoba awaba amaphoba leitana nungaiba matamda din asi phangle aduga sirf Allah khaki ibadat tauba aduda su apanba kari amaphoba leitaba matamduda makhoina Allah gi ibadat tauba lotna ibadat tawrami phongna ibadat tawba kinarami Islam puraklabasu lotna Islam puraklami amadi mimang da haidok pa kinarami adugi matamdudasu aduk chena Allah da thajabaga loinana makhoina Allah gi damakta tawramba adubu ngasi aikhoi dadi namaz sondaba matamda aikhoi da mina noknariba amadi Allah gi ibadat tawdadana leiba matamda mina noknariba amadi aikhoi Allah gi ibadat tawba namaz sonba achumba chatpa amadi shariat ta aikhoina mukammal aikhoina amal tawrabadi mipum khuding makna aikhoi gi izzat tawbiningai gi zariya su oiriba ngasi sida su aikhoina Allah gi Rasul sallallahu alaihi wasallam na puraklam liba din asi asibu tungoi nare hairaga aikhoi gi kari amata kana ba phanglaroi daba atopa singi tarika da aikhoina punsi len batarabadi nungsi zarwa khawatin sing aikhoi adugum laba Rasul adugi mamang da karamna aikhoi gi sak asi utlugani Aisha radhiyallahu ta'ala anha फरमाते हैं nungsi zarwa khawatin sing Hazrat Aisha radhiyallahu ta'ala anha na haibirami Allah gi Rasul sallallahu alaihi wasallam asi
nongmata haibadi numit nini humni thangna thangnana numidangi chak asi chaningai gi tan phangamde haibadi ngasi numidang chak charadi hayeng gi chaningai leramde hayeng charadi hangsit ki chaningai leramde adukki matik awaba halatta lelamme adu Allah ke Rasul sallallahu alaihi wasallam da dunia pirakhidaba natte nungsi jarba khawatin sing Allah ke Rasul sallallahu alaihi wasallam na ahan ba din gi dawat asi tawba matamda is matamdu leirammiba kufare makka singdagi iman pusallakpa musalman gi masing si yamkhalakpa Allah gi Rasul sallallahu alaihi wasallam gi mawong matau uba matamda masana iman oira olaga iman puraklaga musalman onjallakpa sugumba mayam si uba matamda matamdu leiramliba kufare makka singi sardarna Allah gi Rasul sallallahu alaihi wasallam da makhoina potlam mari manga offer tawi matamdu da hai e Muhammad nang na tawri basi karigino nang nupi pambagira adu oiba taragadi Makka da lairiba nupi singsidagi nang na apamba khallo nang na haibadu aduga ikhoi nika tawbige karigumba nang paisa pamba oire nang gidamakta ikhoi na paisa loina ngamjabi thakta pigani karigumba nang na ningthau oiba pabae adu oiba targa so ikhoi khudingmak ki nang ningthau oyu tawbutabo nang na ngasi puraklaga hairiba kalima la ilaha illallah gi Dawat asi piba tu'u amadi ay koy na laliba butsing asibu nang patta na haiba tu'u na haiba matamda Allah gi Rasul sallallahu alaihi wasallam na makoy na pirakriba offer kuding mag adu loy na mag inkar tauraga sirif ay di Allah na mahaki din si Allah gi banda sing da yohan ningay gi da magta tharak pani haiduna adu gi dawat adu tauram Allah ki Rasul sallallahu alaihi wasallam ki punsida adukki matik awaba kaya thengna rakhi amadi sahabai kiram sing nasu Allah ki Rasul sallallahu alaihi wasallam ki kaidau nungda mahaki khongulli batokhide matamdu da lairiba kufar singna makhoida tarah gi awaba kaya pikhi adubu makhoina Allah gi Rasul sallallahu alaihi wasallam gi amuktang phiji pai khiba mina makhoi gi hakchang dagi thawai chatriba phauba kari kaidau nungda Allah gi Rasul sallallahu alaihi wasallam na purakliba kalima du thadokhide ansari sahabi nupi amagi wari amalibiri hairiba nupi asi Allah ki Rasul sallallahu alaihi wasallam amadi mahaki mapuroiba mahaki mapa mahaki macha pumnamak hairiba jangasida punna chapinna khibani ado jangasi loiraga haibadi lanfam asi loiraga halae haiba taba matamda mahaksu thoga ammi mayumdagi mahakna mayumdagi thogak matamda kanagumba mi mana mangonda hai nangi napuroiba haiba jangasida shahid oi haure na hai matamdu da nupi aduna inna lillahi wa inna ilaihi raji'un na sole aduga kariyamta mangonda atopa reaction laikhide adugi matungda amaka sum chatpa matamda kanagumba mi amana mangonda hai nahakin napa jangasida shahid oi haure na hai matamdu da sumahak dwaso laga adumak chatli khara chatlaga amana amu hai nahaki nachanupa jangasida shihaurabani na hai aduda sumahak karimta dua solaga age chatli adubu mahakna jab Allah ki Rasul sallallahu alaihi wasallam ubaganda mahaki thamoi da pen bapokhi amadi mahakna Allah ki Rasul da hai ki ya Rasulullah nahaki nathakta aigi ima ipa pumnamak qurbani aidi ngasi nahak kari oi khrabano nahak kamo oi khrabano haibasi ki khabar phangdri phauba haiduna ai nahaki nanakta yograkpane na hayab kaya gi matik nungsiram gani nungsijarba hadrasi karigino mohoina aduk yamna Allah ki Rasul da nungsirisi Allah ki Rasul na makhoida kari gumba dunyawi oiba mal dolat kari ama phauba pi khiba leite adubu makhoina aduk ki matik nungsiriba asi Allah ki Rasul na makhoida takpiram liba lambi ado achumba ne haiba asi makhoi gi thamoi da chap chana laikhiba aduna makhoina thamoi sengna Allah ki Rasul bu mama mapa mache machal pumnamak tagi hena nungsi khiyam adubu ngasi aikhoidi
Kanyagumba ama karigumba ama fauba masigi damaktane na shahid oihalubagi mathau tadre amadi aikhoigi ipuroiba natraga aikhoigi icha aikhoigi ipa din gi damakta shahid oikhibagi darkar su oidre maramdi ngasi aikhoina phangliba asidi phamlaga karigumba ama fauba awaba leitraba matamda din asi aikhoida phangakpani aikhoigi hujik ithaudi sirf karino haiba matamda Allah gi rasul sallallahu alaihi wasallam bo thamoi sengna nungsiba amadi mahakna puraklamliba din asida mapung phana punsi lenba asi khakna aikhoigi di mahak pu nungsibagi khudol natana atai aikhoigi di kari amata katningai gi leitrabani aduna ngasi aikhoi khudingmak Allah gi rasul sallallahu alaihi wasallam gi din asi aikhoida yawraklabanina masida aikhoi mapung phana amal tauba amadi aikhoigi batungda lakadoribadasu masisi yawhan namningai gi hotnaba इसलिए मोहतरम ख़वातीन हम घर में रहकर नुंसीजरवा ख़वातीन सिंह ngasi aikhoina yumda leina leina Allah gi rasul sallallahu alaihi wasallam gi uraklam liba din asibu se nagadabani karam maina se nagani haiba matamda aikhoi gi yum gi har awat apa khuding makti aikhoi gi kitchen gi awat pa thau leitaba cheng leitaba muruk leitaba pumnamak aikhoina uiyaba aikhoi gi yumda kari watli haiba se aikhoi khangi jo aikhoi gi awat pa pot adu aikhoina hairaga leihallai amadi awat pa adu menjal halle aduga chap manana aikhoi su yumda leina leina yumgi mahol asi jannat ki yum ma oina oiningai gi damakta awat pa khuding mak aikhoi yumda leina leina menjan pham thoi jese aikhoi gi imungda angang macha oirabasu karigumba quran gi talim phangdaduna leiba tare quran gi talim phanghanba amadi kanagumba angang ama machin thire masi ngasi angang ni haiduna aikhoina madubu chehaudaba taradi kalhaudaba taragadi hayeng chauraga mahakna achauba guna tawrakaneba maramdi apik apik pa guna dagi achauba guna kaya oirai adumaina tawdana aikhoigi yumda leiriba khudingmak asi awat pa khudingmak asi aina aigi kitchen gi awat pa senariba adumaina aigi yumgi awat pa singsu aina senafam thoi amadi aigi imung manungda aigi imung manunggi mi singda din karamaina lakani kana karigumba aikhoigi nupa aikhoigi ipuroiba namaz sonba chatre mahak pu namaz sonba chathanningai gi mehnat tauba amadi yumda leiriba icha singda namaz uju sondre namaz soningai gi mehnat tauba amadi makhoi quran sondre quran soningai gi mehnat tauba nungsi zarba khawatin sing hujik lakliba mahol asi adukki matik phatraba mahol ama oina chatnarakliba amadi din bu masak khangna din bu tungoina rakliba matam Allah gi rasul sallallahu alaihi wasallam na tharamliba asida awat pa amatta leitraba pumnamak supna miyoiba amagi punsi leningai gi damakta awat pa ama foba leitraba amadi adukki matik phazarwa din ase aikhoida sinnabiramle ngasi adubu aikhoi gi phattaba adat aikhoi gi phattaba itauna ngasi din asibu mayam gi marakta chanafam leitaduna din asida chatliba mipung khuding makpu awaba taba oina uribasi nungsi jarba khawatin sing ngasi Allah gi rasul na puraklaga aikhoida sinnaram liba din asi adukki matik phattaba din di oiram moidana maramdi Allah gi rasul na din gi dawat tauba matamda mahak mathan khakta lepaga tawrakhibani adubu mahak na kanagumba amada phuruba chairuba tawdana nongmagi ising ichau hengalakpagum mahaki maikai da loi namak dunia onjal lakhibani amadi makka da laklaga Allah gi rasul na din gi dawat tawrambani adubu ngasi india da manipur da aikhoina phamlaga iman phangliba asi aikhoi gi iman si karigum phattaba natragana mina tannaba natragana ngasi mi kubum singna atopa mi singna aikhoi bo hangoiba mi engda englibasi asimak aikhoi gi islam si oiramba tarabadi ngasi aikhoi da yawrakliba asi su yawraklam moiba
ꯑꯩꯈꯣꯏꯗ ꯉꯁꯤ ꯌꯧꯔꯛꯂꯤꯕ ꯑꯃꯗꯤ ꯑꯩꯈꯣꯏ ꯉꯁꯤ ꯃꯣꯃꯤꯟ ꯃꯨꯁꯜꯃꯥꯟꯅꯦꯅ ꯂꯩꯔꯤꯕ ꯑꯁꯤ ꯅꯨꯡꯁꯤꯖꯔꯕ ꯈꯋꯥꯇꯤꯟꯁꯤꯡ ꯑꯜꯂꯥꯍꯒꯤ ꯔꯁꯨꯜꯅ ꯄꯨꯔꯛꯂꯝꯂꯤꯕ ꯗꯤꯟ ꯑꯗꯨꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯏꯁꯂꯥꯝꯒꯤ ꯃꯔꯝꯗ ꯄꯥꯔꯨꯕꯗ ꯏꯁꯂꯥꯝꯒꯤ ꯃꯔꯝꯗ ꯌꯦꯡꯂꯨꯕꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯐꯥꯎꯗ ꯃꯨꯁꯜꯃꯥꯟ ꯑꯣꯜꯂꯛꯎ ꯍꯥꯏꯗꯅ ꯃꯁꯥꯅ ꯃꯨꯁꯜꯃꯥꯟ ꯑꯣꯟꯖꯜꯂꯛꯈꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯑꯩꯈꯣꯏꯅ ꯃꯨꯁꯜꯃꯥꯟꯒꯤ ꯃꯃꯤꯡꯗ ꯂꯩꯅ ꯂꯩꯅ ꯑꯩꯈꯣꯏꯒꯤ ꯐꯖꯔꯕ ꯗꯤꯟ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯃꯁꯛ ꯊꯤꯍꯟꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯊꯛꯇ ꯉꯁꯤ ꯃꯤ ꯑꯇꯣꯞꯄꯁꯤꯡꯅ ꯃꯈꯨꯠ ꯊꯤꯟꯖꯜꯂꯛꯄ ꯉꯝꯂꯤꯕꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯗꯤꯟ ꯑꯁꯤꯗ ꯃꯄꯨꯡ ꯐꯥꯅ ꯀꯔꯤꯒꯨꯝꯕ ꯆꯠꯄ ꯇꯥꯔꯕꯗꯤ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃ ꯐꯥꯎꯅ ꯑꯩꯈꯣꯏꯗ ꯑꯌꯦꯠꯄ ꯄꯤꯕ ꯉꯝꯂꯣꯏ ꯅꯨꯡꯁꯤꯖꯔꯕ ꯈꯋꯥꯇꯤꯟꯁꯤꯡ ꯑꯩꯈꯣꯏꯁꯨ ꯉꯁꯤ ꯍꯥꯏꯔꯤꯕ ꯃꯥꯍꯣꯜ ꯑꯁꯤꯗ ꯂꯩꯔꯤꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯏꯁꯨꯁꯤꯡꯁꯤꯁꯨ ꯗꯤꯟꯒꯤ ꯃꯇꯤꯛ ꯆꯥꯅ ꯇꯥꯂꯤꯝ ꯄꯤꯍꯧꯗꯕ ꯇꯥꯔꯕꯗꯤ ꯃꯈꯣꯏꯅ ꯉꯁꯤ ꯃꯐꯝꯁꯤꯗꯒꯤ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯗꯨꯅꯤꯌꯥꯕꯨ ꯃꯃꯤꯠꯅ ꯎꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯗꯤꯟ ꯑꯁꯤꯗ ꯅꯠꯇꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯉꯛꯈꯤꯕ ꯇꯥꯔꯒ ꯃꯨꯔꯇꯠ ꯑꯣꯏꯈꯤꯕ ꯇꯥꯔꯕꯗꯤ ꯃꯁꯤꯒꯤ ꯖꯤꯝꯃꯦꯗꯥꯔ ꯀꯅꯥ ꯑꯣꯏꯒꯅꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏ ꯃꯁꯤꯒꯤ ꯖꯤꯝꯃꯦꯗꯥꯔ ꯑꯣꯏꯒꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯆꯥꯁꯤꯡꯕꯨ ꯃꯇꯤꯛ ꯆꯥꯕ ꯗꯤꯟꯒꯤ ꯇꯥꯂꯤꯝ ꯄꯤꯍꯧꯁꯤ ꯅꯠꯇꯕ ꯇꯥꯔꯕꯗꯤ ꯃꯥꯍꯣꯜꯒꯤ ꯏꯁꯤꯡ ꯏꯆꯥꯎꯗ ꯇꯥꯎꯊꯈꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯑꯃꯨꯛ हन्ना कन्बा ngमोय मोहतरम ख़वातीन आप सब नुंसीजरबा ख़वातीन सिंह ngasi ꯑꯩꯈꯣꯏꯗ ꯌꯧꯔꯛꯂꯤꯕ ꯗꯤꯟ ꯑꯁꯤ ꯃꯦꯍꯅꯠ ꯀꯤ ꯖरियाꯗꯒꯤ ꯌꯧꯔꯛꯄꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗꯒꯤ ꯇꯥꯗꯨꯅ ꯂꯥꯛꯂꯦ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯃꯈꯥ ꯇꯥꯕꯁꯤꯡꯗ ꯑꯃꯗꯤ ꯑꯩꯈꯣꯏ ꯏꯁꯥꯃꯛꯇ ꯗꯤꯟ ꯑꯁꯤ ꯆꯪꯉꯛꯅꯤꯡꯉꯥꯏꯒꯤꯗꯃꯛꯇ ꯃꯄꯨꯡ ꯐꯥꯕ ꯏꯃꯥꯟ ꯑꯗꯨ ꯏꯁꯥꯗ ꯆꯪꯉꯛꯅꯤꯡꯉꯥꯏꯒꯤꯗꯃꯛꯇ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯏꯁꯥ ꯃꯁꯤꯒꯤꯗꯃꯛꯇ ꯀꯨꯔꯕꯥꯅꯤ ꯄꯤꯕ ꯃꯊꯧ ꯇꯥꯏ ꯖꯦꯁꯦ ꯁहाबाई किरामसिंगना अमदी अल्लाह की रसूल मसामकना पिरमलिबा कुर्बानी अदुमैना अखोइसु अखोइगी पांगनना ngमजबा मवोंगदा दीन सिगिदमक्ता कुर्बानी पीरगा मसिगिदमक्ता मेहनत तौरगा अखोइगी इसादा करमना दीन लाकनी हाइबसिगी कुर्बानी पीबा मथौ ताई हाइरिबा कुर्बानी असि पीनिंगाइगिदमक्तदी अखोइना लैरिबा युंगी माहौल असि थादोकलगा मतम खरा अल्लाह की लंबीदा अल्लाह की दमक्ता अखोइना मतम काइथोकलगा मसिगिदमक्ता अखोइना कुर्बानी पीबा तारबदी अखोइना युमदा लैबा मतमदा लाकपा चंगकपा ngमदबा अखोइगी नुरानियत ईमान सिंग अदु अखोइना अल्लाह की लंबीदा थोकपा तारबदी इंशाअल्लाह अल्लाह ना अखोइदा मदु सिंगदो हेंदोक थोइदोक ngमहनबिगनी मसिगिदमक्ता अखोइ खुदिंगमक नियत तौसी अल्लाह की लंबीदा थोकनिंगाइगिदमक्ता अमदी अखोइगी इपुरोइबा सिंगा अशरागी हाइबदि नुमित तरानीगी नुमित हुमनीगी अल्लाह की लंबीदा थोकनिंगाइगी अखोइ नियत तौसी अमदी अखोइ मशवरा तौरगा तैयार ओइबसिंगदो मिंग इरगा मस्जिद ता पिखलक्सीबा इंशाअल्लाह